Real Voice Channel da dombo amukana taram na oxinjari. Ngasigi oiba moriba pau khara asum taminasi. Russia na ngasi America gi reporter ama arrest tawkre Ivan Garskovich gawi Wall Street Journal gi reporter ni nupa se Ukraine da lan ki report su torami Ukraine da kadai de kari oiri asina chingba report ama da haibadi mak Russia gi defense ministry gi complex manu da kari oiri asina chingba gi espionage ki thabak tumina chatharam ki masi tanatana Russia nupa se gi mathakta chingna duna laikpa haipet sanglak lei aduna mak ase arrest tawkre ma gi mathakta inquiry ke chathagani kari gumba espionage ki case asina sengbo rabati mak 20 years jail da tagani Hojik kan sida minungsi haibase wachilakli amana amabu hatokma haibase araiba thabak amagumna khandarakli asiguma thodok ama oigani haina chingnari ngarang Mexico da thokiba do migrants singi mathakta nuaitaba thodokni Mexico America ga thangnei Mexico gi mi kayadang America da leiri America na mkhoi gi mini su Hyderabad gi Mexico na mkhoi gi sinuing daba tawbagi di Mexico ase Europe Africa United States singi refugee ngaktani nahan Mexico manung da refugee camp tanupi angang sing lauthok laga mauda nupa singda leiringai tanjata mafam ado mai chakhibani adu mai ase kanana su thapani haibase chingnahandaba maduda mioi ni phumuk sikre masigi matungde protest yamna chawna tawba hokre hojik mafam adubu ngak selamba mi kharagi mathakta chingnaba utli madugi matik chaba inquiry amati bichar lakhigani Philippines ta nahan jahaz macha amata mioi chani ga kuntong la sali lambi da jahaz ado mai hodura chaglaki mai chaglakpudagi mi singmi paina bana mathong maram nai nadi rescue team lakhi charak sida thawai di kanasu siningda banina jahaz adugi chongthaba su yawnaki asumna accident aduda apun mi hoju phawda gunhumdoi sikre rescue wi thabak yam kan sathari Bharat Sarkar ke Central Finance Ministry ki pawmatu gi na chatliba chahi asigi ahan ba tha taruk asida 8.88 lakh crore ki loan amal loba ki plan ni Ministry asina makhatan hai riba loan ase 31,000 dagi 39,000 crore pawa masigi hisab ta week khuding gi singdori ni complete 2023-24 da government na loan lodori baste 15.43 lakh crore ni haibak asibu ran tori ba kanglup asina khangre makoina phanaba leibak asigi honari bani Tripura ki Legislative Assembly ki session marakta yamna maru oiba discussion ama chatringai tanjata minister amana phattaba film haibadi porning duna leirami hai madugi video macha ama lauduna madubu miya magda haibadi social media da thadok lubdagi viral oithokre madudagi wapam ase mapam kuding de chinba kuding da nainakre nupa dugi ikai bangam khaisu leitre 2023-24 ki budget ki wa thamlaga adugumba film ni luplam bani mahak mathanta ruling government na mabu so cost tawkre Indoor da ngasi mandir amagi mathaki set kin tharaktura makha da puja ki damak tildari ba mi singi mathak ta sinduna mi yam da namsinkre madugi manung da mi oi mapan tra de asibo ina autorakre rescue gi thabak yamna kana chathari ngasi Hindu dharma chatpa singi mafam dati yamna chawba numit ni achawba puja lining kan ba kaya na ngasi se brat kasu thamnari haibadi puja loidri pawa chak hen ba duga puja tawba tung da chakai ba asum na mandir manung da pulingi accident ase thoki bani India की opposition party की leader Rahul Gandhi na Modi sagai buhuran bangaktani hairu ki maral tara duna mabu Lok Sabha ki member ki inthok ki wafam asibu India ki manung datal naina banatana foreign powerful country dagi suwalak pa hore ngasi German dagi walakre Germany na hairaki Rahul Gandhi da handak utliba ruling party ki ব্যবহার asidi ganatantra lebak amata wangang pa amagi hak adu manghan pani masigi matungda congress ki saknai ba misak ama anina Germany ki wadu bu saugat ki thagat ki mauda kendra ki mantri Kiran Rijiju khoina protest ta hairaki India ki manung ki wapam amadi bichar gi wabu foreign power na madu ki against the ngalak pa haibase khoina madu low ni chawna lowroi India ki manung gi wa pham amadi bichar gi oiba wafam da foreign power na wa nganglak pa thamlak pa haibase bo khoina chawna lowroi asani ching ba hai ki Rahul Gandhi gi wa ase yamna kana nainari hojik su IPL gi wathok ta gi India da ki Britain da chatuna laikiba Lalit Modi na su Rahul Gandhi ki against tweet ke ator Pakistan ke bhawang amada Taliban ko militant group amana police ban amada direct ambush tawbana maude yawbo police mari di sikre kudakta khara amana sathina sokle Prime Minister Shahbaz Sharif na hai laiba ki phibam daga mong sadana leingai asumna attack ki sathi bulam chat kaya chalak pasidi sathina pendringai oi man hai laiba kasi ki terrorism gi mari ase mara dagi phoidat pa ma sangani so thanks for watching asigi oina Amazon da pajabo offer kaya piri ko
electronics ta kana gumbana madubu yengning butaragati description da link thamjari